ꯅꯣꯡꯗꯥꯏꯔꯝꯕ ꯉꯛꯅ ꯈꯪꯉꯥꯏ ꯍꯥꯏꯗꯣꯔꯛꯏ꯫ ꯍꯥ, ꯍꯣꯁꯄꯤꯇꯥꯜ ꯌꯧꯕꯒꯅꯦ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯑꯗꯨꯝ ꯌꯧꯔꯛꯑꯦꯗ꯫ ꯃꯈꯣꯡꯅ ꯌꯥꯡꯉꯤꯕ, ꯂꯩꯇꯣꯟꯅ ꯁꯦꯡꯉꯤꯕ, ꯃꯤꯁꯨ ꯀꯤꯗꯦ, ꯗꯣꯛꯇꯔ ꯅꯔꯁꯀꯁꯨ ꯈꯪꯅꯕꯗꯧꯅ ꯋꯥꯔꯤ ꯁꯥꯏ꯫ ꯑꯩꯗꯤꯅꯦ ꯍꯥꯟꯅ ꯈꯪꯅꯕ ꯃꯥꯜꯂꯨꯔꯤꯕꯅꯤ꯫ ꯄꯥꯎꯁꯦ ꯇꯝꯖꯔꯒ ꯀꯨꯁꯨꯝꯒꯤ ꯃꯥꯏꯊꯣꯡꯗ ꯃꯍꯧꯁꯥꯒ ꯃꯥꯟꯅꯗꯕ ꯍꯔꯥꯎ ꯃꯃꯤ ꯑꯃ ꯇꯥꯖꯩ꯫ ꯑꯗꯨꯕꯨ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯈꯜꯂꯨꯕꯒ ꯏꯆꯟ ꯃꯥꯅ ꯇꯧꯔꯝꯃꯤꯁꯤꯒ ꯈꯦꯠꯅꯔꯝꯕꯅ ꯅꯨꯄꯥ ꯑꯣꯏꯕ ꯃꯍꯥꯛꯇꯣ ꯍꯧꯖꯤꯛꯇꯗ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ꯫ ꯏꯅꯥꯎꯕꯅ, ꯃꯃꯥ, ꯆꯦ ꯍꯦꯟꯊꯣꯏꯒ ꯆꯦ ꯊꯣꯏꯕꯤꯒꯁꯨ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯄ꯭ꯔꯣ? ꯂꯥꯛꯇꯦ, ꯃꯈꯣꯏꯅꯤ ꯂꯥꯛꯄꯗꯒꯤ ꯑꯉꯥꯡ ꯑꯗꯣ ꯃꯀꯣꯛ ꯉꯥꯎꯗꯅ ꯆꯦꯟꯈ꯭ꯔꯕꯅꯤ꯫ ꯏꯃꯥ ꯏꯄꯦꯝꯃ, ꯄꯉꯥꯡꯗ ꯉꯥꯡꯕꯗ ꯑꯁ! ꯌꯦꯡꯉꯣꯏ ꯅꯨꯄꯤ ꯃꯆꯥꯗꯣ ꯀꯌꯥ ꯆꯤꯈꯣꯟ ꯅꯥꯈꯣꯟꯈ꯭ꯔꯦ꯫ ꯁꯤꯠ ꯅꯥꯟꯅ ꯋꯥꯏ ꯍꯦꯛ ꯇꯩꯊꯣꯛꯑꯝꯃꯤ ꯀꯥꯒꯁꯦ꯫ ꯏꯃꯥꯁꯤ ꯃꯥꯒꯨꯝꯕꯤ ꯑꯃꯠꯇꯅꯦ ꯏꯃꯧ ꯑꯣꯏꯕ ꯄꯥꯝꯈ꯭ꯔꯦꯗ꯫ ꯏꯅꯥꯎꯕꯗ ꯃꯌꯥꯝꯕꯗ ꯈꯖꯤꯛ ꯌꯦꯡꯂꯝꯂꯒ ꯃꯃꯥꯗ ꯑꯣꯟꯁꯤꯜꯂꯤ꯫ ꯀꯃꯥꯏꯅ ꯈꯪꯗꯅ ꯂꯥꯛꯏꯅꯤ ꯍꯥꯏꯒꯦ? ꯈꯪꯗꯦ ꯑꯗꯨꯗꯤ꯫ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯁꯠ ꯍꯥꯏꯔꯛꯏ꯫ ꯊꯕꯛ ꯆꯠꯄꯗ ꯊꯦꯡꯅꯕ ꯑꯣꯏꯔꯝꯅꯤ꯫ ꯃꯥꯗꯤ ꯀꯔꯤ ꯊꯕꯛ ꯇꯧꯔꯤꯕ? ꯏꯅꯥꯎꯕꯅ, ꯃꯃꯥ ꯔꯤꯄꯣꯔꯇꯔ ꯑꯣꯏꯕꯅꯤ꯫ ꯅꯣꯡꯗꯥꯏꯅ, ꯐꯔꯁꯨ ꯃꯥꯅꯕꯨ ꯀꯌꯥ ꯃꯑꯣꯡ ꯋꯥꯌꯣꯡ ꯆꯥꯗꯣꯏꯅꯣ? ꯌꯥꯔꯛꯇ ꯉꯪꯉꯤ꯫ ꯃꯃꯥꯒ ꯃꯅꯥꯎꯒ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯍꯟꯗꯦ꯫ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯣ ꯊꯩꯗꯣꯛꯂꯛꯏ ꯀꯨꯁꯨꯝꯗꯣ꯫ ꯑꯇꯩ ꯂꯥꯏꯔꯤ ꯏꯕꯨꯡꯉꯣ, ꯏꯃꯥꯁꯨ ꯍꯛꯆꯥꯡꯁꯦ ꯍꯥꯟꯅꯒꯨꯝꯅ ꯀꯟꯅ ꯂꯩꯕ ꯉꯝꯗꯧꯕ ꯃꯥꯟꯗꯦ꯫ ꯑꯗꯨꯅꯅꯦ ꯌꯥꯔꯗꯤ ꯃꯧ ꯊꯤꯔꯁꯤ꯫ ꯅꯈꯣꯏ ꯑꯅꯤꯅ ꯌꯨꯝꯗ ꯂꯦꯡꯗꯅ ꯂꯩꯕꯁꯨ ꯅꯠꯇꯕꯅꯤꯅꯅꯦ꯫ ꯋꯥꯐꯝꯁꯤꯗꯗꯤ ꯅꯣꯡꯗꯥꯏꯔꯦꯝꯕꯗꯣ ꯃꯃꯥꯏ ꯃꯃꯤꯠ ꯕꯪ ꯁꯥꯒꯠꯂꯛꯏ꯫ ꯀꯔꯤ ꯈꯨꯝꯒꯗꯕꯅꯣ ꯈꯪꯗꯦ꯫ ꯃꯅꯥꯎ ꯅꯨꯄꯥꯅ ꯃꯌꯥꯝꯕꯗ, ꯌꯥꯝꯕꯣ, ꯃꯃꯥꯅ ꯍꯥꯏꯁꯤ ꯈꯨꯝꯃꯨ꯫ ꯏꯕꯨꯡꯉꯣ, ꯏꯆꯥꯕꯨ ꯀꯔꯤ ꯈꯜꯂꯤꯕꯒꯦ? ꯑꯩ ꯃꯥꯕꯨ ꯋꯥ ꯑꯃꯠꯇꯗꯤ ꯍꯥꯏꯍꯟꯅꯤꯡꯉꯤꯗ꯫ ꯏꯃꯥ, ꯑꯩꯗꯤ ꯂꯨꯍꯣꯡꯕ ꯉꯝꯈꯤꯔꯣꯏꯗ꯫ ꯀꯔꯤꯒꯤꯅꯣ? ꯈꯪꯅꯕ ꯂꯩꯇꯦ ꯍꯥꯏꯕꯒꯤꯔꯣ? ꯂꯩꯇ꯭ꯔꯕꯗꯤꯅꯦ ꯏꯃꯥꯅ ꯊꯤꯒꯅꯤ ꯑꯗꯨꯒꯤꯗꯤ꯫ ꯑꯗꯨꯏ ꯅꯠꯇꯦꯗ, ꯊꯕꯛ ꯍꯧꯖꯤꯟꯕꯗꯁꯨ ꯉꯥꯏꯔꯤ ꯆꯔꯥꯡ ꯈꯣꯏꯔꯥꯡꯅꯕ ꯑꯣꯏꯅ ꯊꯣꯛꯀꯅꯤ, ꯑꯁꯣꯏꯕ ꯂꯥꯛꯀꯅꯤ꯫ ꯌꯥꯔꯗꯤ ꯏꯅꯥꯎꯕ ꯍꯥꯟꯅ ꯍꯣꯡꯕꯤꯔꯁꯦ꯫ ꯃꯍꯥꯛ ꯃꯁꯥꯕꯨ ꯊꯩꯗꯣꯛꯅꯕ ꯍꯣꯠꯅꯕꯗ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯃꯅꯥꯎꯗ ꯒꯤꯠ ꯍꯦꯛꯇ ꯅꯝꯁꯤꯜꯂꯤ꯫ ꯃꯗꯨꯕꯨ ꯋꯥ ꯑꯣꯏꯅ ꯉꯥꯡꯕ ꯍꯧꯅꯕ꯭ꯔꯣ? ꯏꯆꯥ ꯑꯇꯣꯝꯕꯁꯦ ꯑꯉꯥꯡꯅꯤꯅꯦ, ꯀꯦꯖꯅ ꯂꯩꯖꯈꯤꯁꯅꯨ꯫ ꯏꯃꯥꯅ ꯄꯥꯝꯕꯗꯤꯅꯦ ꯅꯪꯅ ꯃꯧ ꯄꯨꯁꯜꯂꯛꯄꯗꯨꯅꯤ꯫ ꯅꯣꯡꯗꯥꯏꯔꯦꯝꯕꯗꯨ ꯐꯝꯕ ꯉꯝꯂꯛꯇ꯭ꯔ ꯃꯥꯜꯂꯦ ꯍꯧꯒꯠꯂꯛꯂꯤ꯫ ꯂꯩꯇꯥꯗꯕ ꯃꯑꯣꯡ ꯑꯃꯗ ꯃꯥꯅ ꯊꯣꯛꯄ ꯉꯥꯡꯂꯛꯏ꯫ ꯑꯩꯒꯤ ꯑꯄꯥꯝꯕꯁꯨ ꯂꯩꯇ꯭ꯔꯤ, ꯑꯗꯨꯒꯤꯗꯤ ꯋꯥꯒꯅꯨ꯫ ꯑꯩꯅ ꯄꯥꯝꯗꯕ ꯅꯨꯡꯁꯤꯗꯕ ꯃꯤꯒꯗꯤ ꯂꯨꯍꯣꯡꯕ ꯉꯝꯃꯣꯏ꯫ ꯏꯅꯥꯎꯕꯒꯤ ꯍꯥꯟꯅ ꯂꯥꯡꯉꯁꯦ꯫ ꯂꯨꯍꯣꯡꯉꯁꯨ ꯑꯗꯨꯝ ꯂꯥꯏꯔꯤꯛ ꯃꯈꯥ ꯇꯝꯍꯟꯕ ꯀꯥꯏꯗꯕ꯭ꯔꯅ ꯈꯜꯂꯦ ꯑꯩꯒꯤꯗꯤ꯫ ꯃꯁꯥꯒꯤ ꯌꯥꯔꯣꯏꯗꯧꯕ ꯃꯇꯧꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯎꯕ ꯉꯝꯃꯤ ꯀꯨꯁꯨꯝꯅ꯫ ꯁꯤꯗ ꯇꯠꯄ ꯃꯈꯩ ꯌꯥꯟꯒꯗꯧꯔꯤ꯫ ꯃꯍꯥꯛ ꯃꯁꯥꯒꯤ ꯍꯛꯆꯥꯡ ꯀꯟꯈꯠꯂꯛꯂꯔꯣꯏ ꯈꯪꯖꯕꯅ ꯌꯨꯝꯁꯤꯗ ꯅꯨꯄꯤ ꯑꯃꯗꯤ ꯃꯊꯧ ꯇꯥꯔꯕꯅꯤ꯫ ꯑꯗꯨꯅ ꯇꯞꯅ ꯁꯣꯟꯊꯥꯡꯅꯔꯛꯏ꯫ ꯏꯃꯥꯅ ꯏꯍꯥꯟ ꯎꯅꯕ ꯏꯆꯥꯒꯤ ꯃꯧ ꯍꯥꯟꯅꯁꯨ ꯎꯅꯤꯡꯉꯤ꯫ ꯑꯗꯨꯒꯅꯦ ꯑꯍꯜ ꯑꯉꯥꯡ ꯈꯪꯅ ꯅꯈꯣꯏ ꯑꯅꯤꯕꯨ ꯂꯨꯍꯣꯡꯕꯤꯕꯁꯨ ꯏꯃꯥꯅ ꯄꯥꯝꯕꯅꯤ꯫ ꯅꯣꯡꯗꯥꯏꯔꯦꯝꯕꯗꯨ ꯀꯔꯤꯝꯇ ꯈꯨꯝꯂꯛꯈꯤꯗ꯭ꯔꯦ꯫ ꯏꯅꯥꯎꯕꯅ ꯃꯌꯥꯝꯕꯒꯤ ꯋꯥꯈꯜꯗ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨꯗꯤ ꯈꯪꯂꯨꯕ ꯉꯝꯗ꯭ꯔꯕꯁꯨ ꯃꯌꯥꯝꯕꯅ ꯏꯆꯟꯕꯨ ꯅꯨꯡꯁꯤꯕ ꯃꯥꯟꯕ ꯃꯇꯧ ꯈꯔꯗꯤ ꯎꯕ ꯐꯪꯖꯕꯅꯤ꯫ ꯏꯆꯟꯒ ꯃꯌꯥꯝꯕꯒ ꯌꯥꯅꯗꯕ ꯃꯔꯤꯁꯨ ꯃꯍꯥꯛ ꯁꯃꯤꯜ ꯑꯣꯏꯅ ꯈꯔꯁꯨ ꯈꯪꯕꯅ ꯀꯥ ꯍꯦꯟꯅ ꯇꯛꯁꯤꯟꯕꯁꯨ ꯄꯥꯝꯗꯦ, ꯇꯧꯍꯟꯅꯤꯡꯗꯦ꯫ ꯃꯌꯥꯝꯕꯒꯤ ꯑꯉꯥꯡ ꯃꯆꯥ ꯃꯥꯟꯕ ꯅꯤꯡꯉꯥꯏ ꯑꯃꯗꯤ ꯃꯥꯅ ꯈꯪꯂꯛꯄꯗꯒꯤ ꯂꯣꯏꯅꯗꯨꯅ ꯑꯗꯨꯝ ꯂꯥꯛꯄꯅꯤ꯫ ꯃꯃꯥ, ꯌꯥꯝꯕꯨꯡꯒꯤ ꯑꯄꯥꯝꯕ ꯑꯅꯤꯡꯕꯗ ꯌꯦꯠꯂꯒꯨꯝꯁꯤꯗ, ꯑꯩ ꯑꯣꯏꯅ ꯍꯣꯡꯉꯒꯦ꯫ ꯑꯗꯣ ꯃꯌꯥꯝꯕꯗ ꯀ꯭ꯔꯨꯛ ꯌꯦꯡꯖꯩ꯫ ꯃꯅꯥꯎꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯣ ꯀꯔꯤꯅꯣ ꯅꯣꯡꯗꯥꯏꯔꯦꯝꯕꯁꯨ ꯈꯪꯉꯤ꯫ ꯀꯨꯁꯨꯝꯗꯣ ꯃꯆꯥ ꯑꯅꯤꯒꯤ ꯋꯥꯐꯝꯗꯣ ꯃꯊꯃꯣꯏꯅ ꯑꯣꯏꯅ ꯌꯥꯅꯤꯡꯕ ꯑꯣꯏꯗꯕꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤ꯫ ꯃꯃꯥꯅ ꯃꯆꯤꯟ ꯀꯥꯡꯂꯛꯄ ꯉꯥꯏꯔꯤ ꯑꯅꯤꯗꯨꯁꯨ꯫ ꯀꯨꯁꯨꯝ ꯋꯥꯈꯜ ꯈꯜꯂꯤꯕꯅꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯈꯟꯅꯔꯁꯤꯔꯥ, ꯅꯠꯇ꯭ꯔꯒꯅ ꯀꯔꯝ ꯇꯧꯁꯤꯒꯦ? ꯉꯁꯤꯈꯛ ꯈꯟꯕ ꯋꯥꯈꯜꯗꯤ ꯅꯠꯇꯦ꯫ ꯃꯍꯥꯛꯅ ꯍꯥꯏꯗꯣꯛꯇ꯭ꯔꯕꯁꯨ ꯍꯛꯆꯥꯡ ꯁꯣꯟꯊꯕꯗꯤ ꯀꯨꯏꯔꯕꯅꯤ꯫ ꯑꯗꯨꯅ ꯃꯆꯥ ꯑꯍꯜꯒꯤ ꯃꯇꯧ ꯃꯧ ꯊꯤꯗꯕ ꯌꯥꯗ꯭ꯔꯦ꯫ ꯈꯟꯅ ꯂꯩꯕ ꯀꯨꯏꯔꯛꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯆꯤꯟ ꯀꯥꯡꯕ ꯉꯝꯗꯅ ꯂꯩꯔꯛꯄꯅꯤ꯫ ꯉꯁꯤ ꯈꯪꯍꯧꯗ ꯍꯛꯆꯥꯡ ꯁꯣꯟꯊꯔꯛꯄꯁꯤꯅ ꯃꯍꯥꯛꯀꯤ ꯄꯨꯛꯅꯤꯡꯗ ꯑꯀꯤꯕ ꯑꯣꯏꯈꯤꯕꯅꯤ꯫ ꯑꯃꯕꯨ ꯑꯣꯏꯔꯣ ꯃꯥꯅ ꯈꯤꯇꯪ ꯀꯜꯂꯤꯉꯩ ꯃꯧ ꯑꯃꯗꯤ ꯃꯅꯥꯛꯇ ꯊꯝꯗꯕ ꯌꯥꯗꯦ꯫ ꯃꯥꯅ ꯇꯥꯛꯄꯤꯔꯝꯗꯕ ꯌꯥꯗꯦ꯫ ꯆꯞ ꯌꯨꯡꯅ ꯈꯜꯂꯗꯨꯅ ꯃꯆꯥ ꯑꯅꯤꯒꯤ ꯈꯧꯔꯥꯡꯕꯗꯣ ꯀꯣꯛꯍꯜꯂꯛꯏ꯫ ꯏꯅꯥꯎꯕ, ꯏꯆꯥꯒꯤꯗꯤ ꯈꯪꯅꯖꯕ ꯂꯩꯔꯕ꯭ꯔꯥ? ꯀꯝꯗꯧꯕ? ꯃꯃꯥꯅ ꯊꯤꯒꯗ꯭ꯔꯥ? ꯏꯅꯥꯎꯕꯗꯣ ꯃꯌꯥꯝꯕꯅ ꯀꯔꯤ ꯍꯥꯏꯔꯛꯀꯗꯒꯦ ꯈꯜꯂꯒ
ꯄꯥꯛ ꯍꯥꯏꯗꯣꯛꯆꯕ ꯉꯝꯖꯗꯦ꯫ ꯍꯩꯃꯥ ꯏꯅꯥꯎꯕ, ꯏꯃꯥꯅ ꯍꯪꯉꯤꯁꯦ ꯈꯨꯝꯕ ꯌꯥꯗ꯭ꯔꯣ? ꯅꯪꯅ ꯈꯜꯂꯤꯗꯣ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯂꯩꯔꯤꯗꯣ ꯀꯣꯛ ꯍꯥꯏꯔꯣꯗꯅ꯫ ꯃꯌꯥꯝꯕꯅ ꯑꯌꯥꯕ ꯄꯤꯔꯛꯄꯗ ꯃꯃꯥꯏ ꯉꯥꯛꯁꯤꯜꯂꯞ ꯇꯧꯅ ꯁꯅꯥꯊꯣꯏꯒ ꯍꯣꯡꯒꯦ ꯃꯃꯥ꯫ ꯑꯩꯅ ꯆꯤꯡꯅꯔꯝꯕꯗꯨꯃꯛ ꯆꯨꯝꯂꯦ꯫ ꯍꯣꯡꯗꯣꯛꯁꯨ ꯉꯥꯏꯗꯅ ꯏꯃꯥꯅ ꯌꯥꯏ, ꯅꯄꯥꯕꯨꯡꯅ ꯏꯃꯥꯕꯨ ꯂꯥꯏꯔꯤꯛ ꯇꯝꯍꯟꯕꯒꯨꯝꯅꯦ ꯑꯩꯅ ꯏꯃꯧꯕꯨ ꯅꯤꯡꯊꯤꯅ ꯃꯍꯩ ꯇꯝꯍꯟꯒꯅꯤ꯫ ꯐꯔꯦꯗꯥ, ꯉꯥꯡꯅ ꯁꯥꯟꯅꯕ ꯌꯥꯒꯗꯧꯕ ꯈꯜꯂꯝꯕꯁꯦ꯫ ꯏꯅꯥꯎꯕ ꯃꯃꯥꯏꯗ ꯂꯥꯏꯔꯤꯛꯇꯣ ꯈꯨꯝꯖꯤꯟꯖꯩ꯫ ꯏꯍꯦ ꯏꯀꯥꯏꯔꯕ꯭ꯔꯣ ꯑꯉꯥꯎꯕꯁꯤꯗꯤ? ꯃꯅꯥꯎꯒ ꯃꯃꯥꯡꯒꯅ ꯅꯣꯛꯇꯅ ꯂꯩꯍꯧꯕꯗꯣ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯒ ꯅꯣꯡꯗꯥꯏꯔꯝꯕꯗꯨ ꯊꯣꯔꯛꯂꯦ꯫ ꯃꯁꯥ ꯄꯨꯝꯕ ꯃꯊꯟꯇ ꯐꯨꯟꯒꯠꯂꯦ꯫ ꯃꯆꯤ ꯑꯃꯗ ꯆꯞ ꯆꯞ ꯂꯦꯞꯄꯤ꯫ ꯁ꯭ꯇꯦꯌꯔ ꯀꯥꯈꯠꯂꯤꯕꯗꯨꯁꯨ ꯂꯦꯞ ꯂꯦꯞꯇꯨꯅ ꯀꯥꯕꯅ ꯐꯅ ꯀꯨꯏꯅ ꯆꯪꯉꯤ꯫ ꯀꯥꯒꯤ ꯃꯥꯡꯒꯣꯜꯗꯨꯗ ꯊꯣꯔꯛꯏ꯫ ꯌꯥꯁꯪꯕ ꯃꯇꯝ ꯑꯣꯏꯔꯝꯂꯦ꯫ ꯀꯥꯂꯦꯟ ꯑꯣꯏꯕꯒꯤ ꯃꯝꯁꯤꯟꯗ꯭ꯔꯤ ꯍꯥꯏꯕꯇ ꯃꯉꯥꯏꯔꯦ꯫ ꯈꯨꯠ ꯅꯥꯝꯃ ꯄꯤꯈꯥꯎꯗ ꯍꯨꯝꯃꯤ, ꯃꯈꯨꯠ ꯅꯥꯝꯃꯅ ꯈꯗꯥꯡꯗ ꯄꯥꯏꯕꯣꯏ ꯊꯝꯕꯣꯏ ꯇꯧꯔꯤ꯫ ꯄꯨꯛꯅꯤꯡꯗ ꯈꯜꯂꯤꯗꯣ ꯃꯥꯒꯤ ꯄꯥꯎꯗꯝꯐꯝ ꯑꯣꯏꯔꯤꯕ ꯃꯐꯝꯗꯨꯗ ꯄꯥꯎꯗꯝꯂꯛꯏ꯫ ꯑꯩꯒꯤ ꯊꯃꯣꯏꯅ ꯅꯨꯡꯁꯤꯖꯕ, ꯈꯣꯏꯗꯥꯖꯕ, ꯉꯥꯏꯍꯥꯛ ꯅꯠꯇꯅ ꯀꯅꯥꯕꯨꯁꯨ ꯑꯩꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯈ꯭ꯔꯔꯣꯏ꯫ ꯃꯐꯝꯗ ꯑꯩꯅ ꯃꯁꯤꯡ ꯈꯪꯗ ꯑꯀꯥꯏꯕ ꯋꯥꯍꯩ ꯋꯥꯇꯥ ꯀꯌꯥ ꯑꯃ ꯁꯤꯖꯤꯟꯅꯈ꯭ꯔꯕꯁꯨ ꯅꯪꯅ ꯑꯩꯕꯨ ꯉꯥꯛꯄꯤꯕꯒꯨꯝ ꯐꯥꯎꯔꯤ꯫ ꯇꯧꯁꯤꯟꯅꯗꯨꯅ ꯑꯩꯕꯨ ꯁꯨꯡꯅꯕ ꯑꯁꯥꯎꯕ ꯎꯠꯄꯒꯤ ꯃꯍꯨꯠ ꯍꯦꯟꯅ ꯑꯗꯨꯝ ꯄꯥꯈꯣꯡ ꯆꯜꯂꯛꯂꯤ ꯑꯣꯟꯁꯤꯜꯂꯒ꯫ ꯉꯁꯤꯃꯛꯁꯨ ꯑꯩꯅ ꯈꯜꯂꯨꯕ ꯄꯨꯝꯕ ꯅꯪ ꯆꯦꯛꯁꯤꯟꯅ ꯂꯣꯠꯁꯤꯜꯂꯒ ꯊꯝꯂꯤꯕ ꯃꯄꯥꯜ ꯅꯥꯏꯗ꯭ꯔꯕ ꯃꯔꯣꯜ ꯅꯥꯏꯕ ꯊꯃꯣꯏ ꯑꯗꯣ ꯑꯩ ꯈꯛꯇꯒꯤ ꯑꯣꯏꯒꯅꯤ꯫ ꯅꯪꯒꯤ ꯅꯇꯤꯛ ꯅꯌꯥꯏ ꯀꯟꯃꯟꯈꯤꯕꯅ ꯐꯣꯡꯗꯣꯛꯄ ꯉꯝꯗ꯭ꯔꯤꯕ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯅꯐꯝꯗ ꯅꯣꯡꯃ ꯁꯣꯏꯗꯅ ꯐꯣꯡꯂꯛꯈꯤꯅꯤ꯫ ꯃꯇꯝꯗꯨ ꯌꯧꯗ꯭ꯔꯤꯐꯥꯎ ꯑꯁꯨꯝꯅ ꯑꯁꯨꯝ ꯑꯩꯕꯨ ꯏꯟꯊꯣꯛꯇꯅ ꯂꯩꯕꯤꯌꯨ꯫ ꯑꯉꯥꯎꯕ ꯊꯃꯣꯏꯁꯤꯅ ꯀꯂꯛ ꯈꯝꯃꯟꯕꯒꯤ ꯃꯌꯥꯏꯅ ꯏꯁꯥ ꯈꯪꯖꯗꯅ ꯎꯠꯈꯤꯕ ꯏꯊꯧ ꯉꯥꯡꯈꯤꯕ ꯄꯨꯝꯅꯃꯛ ꯅꯨꯡꯁꯤꯅꯤꯡꯉꯥꯏꯅꯤ ꯈꯪꯕꯤꯌꯨ꯫ ꯋꯥꯔꯧꯕ ꯄꯣꯛꯈꯤꯕ ꯇꯧꯒꯅꯨ꯫ ꯅꯐꯝꯗ ꯑꯩꯍꯥꯛꯀꯤ ꯃꯃꯣꯟ ꯅꯣꯛꯄ ꯁꯛꯇꯝ ꯁꯣꯏꯗꯅ ꯎꯠꯂꯛꯈꯤꯅꯤ꯫ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯂꯩ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯃꯆꯤꯟꯗ ꯉꯥꯡꯊꯣꯔꯛꯄꯒꯤ ꯃꯍꯨꯠ ꯊꯃꯣꯏꯗ ꯑꯣꯏꯅ ꯈꯜꯂꯛꯏ꯫ ꯀꯦꯖꯔꯒ ꯃꯌꯥꯝꯕ ꯑꯩꯉꯣꯟꯗ ꯑꯃꯗꯤ ꯏꯃꯥꯗ ꯅꯥꯎꯊꯤ ꯁꯥꯖꯔꯒ ꯂꯩꯖꯒꯗꯕ ꯏꯅꯥꯎꯅ ꯃꯊꯣꯡ ꯍꯨꯛꯇꯕ ꯑꯉꯥꯎꯕ ꯑꯩꯕꯨ ꯃꯌꯥꯝꯕ ꯑꯣꯏꯅ ꯐꯪꯖꯔꯨꯕꯅ ꯄꯥꯈꯪ ꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯊꯥꯗꯣꯛ ꯂꯨꯍꯣꯡꯐꯥꯟꯗ ꯐꯝꯈꯤꯗꯧꯔꯦ꯫ ꯃꯌꯥꯝꯕ ꯑꯃ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯔꯤꯕ꯭ꯔꯥ? ꯑꯁꯨꯛ ꯆꯃꯝꯅꯕ ꯀꯉꯥꯎꯅꯕ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯑꯃꯗ ꯑꯩꯅ ꯂꯦꯞꯄꯛꯈꯤꯅꯤ ꯅꯣꯡꯃꯇ ꯈꯜꯂꯨꯗꯦ꯫ ꯃꯤꯀꯨꯞ ꯑꯃ ꯍꯦꯟꯒꯠꯄ ꯈꯨꯗꯤꯡ ꯃꯊꯥꯁꯨ ꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯑꯩꯅ ꯇꯧꯖꯔꯨꯕꯒꯤ ꯃꯍꯩꯗꯤ ꯑꯩꯅ ꯐꯪꯐꯝ ꯊꯣꯛꯄꯅꯤ꯫ ꯄꯥꯡꯂꯤꯕ ꯃꯤꯠꯇꯨ ꯆꯦꯠꯅ ꯎꯏꯁꯤꯜꯂꯤ꯫ ꯈꯨꯗꯣꯝꯕꯤꯒ ꯈꯨꯌꯥꯏꯒꯅ ꯄꯤꯁꯨꯝ ꯑꯔꯤꯒꯤ ꯀꯥꯔꯛꯇ ꯍꯟꯒꯠ ꯍꯟꯗꯥ ꯇꯛꯇꯨꯅ ꯁꯥꯟꯅꯔꯛꯏ꯫ ꯃꯍꯧꯁꯥꯅ ꯅꯣꯡꯗꯥꯏꯔꯦꯝꯕ ꯌꯦꯡꯕꯗ ꯅꯨꯄꯥ ꯊꯣꯛꯀꯗꯕ ꯁꯑꯣꯡ ꯁꯕꯥꯟ ꯑꯣꯏꯔꯕꯁꯨ ꯁꯞꯇ꯭ꯔ ꯀꯟꯕꯗ ꯅꯠꯇꯅ ꯃꯇꯥꯡ ꯃꯇꯝ ꯆꯥꯅ ꯆꯤꯡꯂꯦꯝꯂꯕꯁꯨ ꯃꯍꯥꯛꯀꯤ ꯑꯁꯣꯟꯕ ꯃꯐꯝ ꯑꯃꯈꯛ ꯂꯩ, ꯃꯗꯨꯗꯤ ꯅꯨꯄꯤꯗꯒꯤ ꯇꯥꯗꯅ ꯄꯤ ꯅꯧꯕ ꯀꯞꯀꯟꯕ ꯃꯤꯁꯛꯅꯤ꯫ ꯃꯍꯥꯛ ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯊꯧꯅꯥ ꯋꯥꯠꯇ꯭ꯔꯕꯁꯨ ꯃꯁꯤꯃꯗꯤ ꯃꯍꯥꯛꯅ ꯁꯦꯝꯗꯣꯛꯆꯕ ꯉꯝꯖꯗꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯏꯆꯟꯒꯤ ꯑꯦꯛꯖꯥꯝ ꯂꯩꯕꯅ ꯁꯅꯥꯊꯣꯏꯅ ꯊꯣꯡꯕ ꯊꯥꯛꯄ ꯍꯣꯠꯅꯔꯤ꯫ ꯏꯆꯟꯅ ꯏꯔꯨ ꯃꯥꯏꯊꯖꯅ ꯃꯐꯤ ꯁꯦꯠꯅ ꯍꯣꯠꯅꯩ꯫ ꯅꯍꯥꯟꯈꯩꯗꯤ ꯂꯥꯏꯔꯤꯛ ꯄꯥꯍꯧꯗ꯭ꯔꯕꯅꯤꯅ ꯉꯁꯤ ꯉꯟꯇꯥ ꯍꯧꯒꯠꯂꯒ ꯌꯦꯡꯕ ꯌꯥꯕ ꯈꯔ ꯌꯦꯡꯉꯤ꯫ ꯄꯥꯝꯖꯕ ꯊꯕꯛꯁꯤꯗ ꯃꯥꯏ ꯑꯣꯟꯁꯤꯟꯈꯤꯕꯅ ꯃꯍꯥꯛ ꯂꯥꯏꯔꯤꯛꯇ ꯊꯋꯥꯏ ꯌꯥꯎꯅ ꯃꯥꯏꯄꯨꯅꯅ ꯍꯣꯠꯅꯕꯗꯤ ꯑꯣꯏꯗ꯭ꯔꯦ꯫ ꯑꯦꯛꯖꯥꯝ ꯆꯠꯂꯝꯗꯥꯏꯗ ꯀꯦꯃꯦꯔꯥ ꯍꯥꯞꯆꯤꯟꯕ ꯁꯅꯥꯊꯣꯏꯅ ꯎꯔꯨꯔꯤ꯫ ꯑꯗꯨꯕꯨ ꯅꯍꯥꯟꯈꯩꯒꯤ ꯃꯇꯧꯒꯨꯝꯅ ꯈꯠꯅꯕꯗꯤ ꯍꯧꯔꯨꯗꯦ꯫ ꯃꯆꯨꯛ ꯄꯩꯔꯒ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯉꯁꯤꯈꯛ ꯊꯕꯛ ꯂꯦꯞꯄꯁꯤꯗ ꯁꯤꯔꯅꯤꯃ꯫ ꯀꯦꯃꯦꯔꯥꯁꯦ ꯅꯣꯡꯃ ꯑꯩꯅ ꯊꯨꯒꯥꯏꯗꯣꯏꯅꯦꯕ꯫ ꯀꯩꯅꯣ ꯉꯨꯔꯨꯉꯨ ꯉꯥꯡꯉꯤꯗꯣ? ꯀꯩꯁꯨ ꯅꯠꯇꯦ, ꯆꯥꯛ ꯆꯥꯔꯣ ꯂꯥꯛꯑꯣꯕ, ꯅꯁꯝ ꯀꯪꯍꯟꯗ꯭ꯔꯤꯕꯣ? ꯀꯪꯍꯜꯂꯤꯁꯤ ꯎꯗ꯭ꯔꯣ? ꯑꯆꯣꯠꯄ ꯃꯁꯝꯗꯣ ꯀꯥꯕꯛ ꯀꯪꯍꯜꯂꯤ, ꯑꯗꯨꯒ ꯆꯥꯛ ꯁꯥꯈꯣꯝ ꯑꯃꯅꯤ ꯍꯨꯛꯂꯒ ꯊꯣꯔꯛꯂꯦ꯫ ꯀꯣꯂꯦꯖ ꯌꯧꯕꯒ ꯒꯥꯔꯤꯗ ꯃꯐꯝ ꯆꯥꯅ ꯈꯥꯝꯃꯤ꯫ ꯒꯥꯔꯤꯗꯨꯗ ꯉꯥꯊꯕꯣꯏ ꯀꯩꯕꯣꯏ ꯇꯧꯔꯒ ꯃꯣꯕꯥꯏꯜꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯃꯤꯠ ꯁꯪꯗꯣꯛꯂꯒ ꯌꯦꯡꯂꯤ꯫ ꯄꯨꯛꯅꯤꯡ ꯀꯥ ꯍꯦꯟꯅ ꯆꯪꯈꯤꯕꯅ ꯃꯅꯥꯛꯇ ꯀꯅꯥ ꯂꯩ ꯀꯅꯥ ꯂꯩꯇꯦ ꯈꯪꯕ ꯅꯠꯇꯦ꯫ ꯃꯤꯅꯤꯠ ꯈꯔ ꯍꯦꯟꯇꯛ ꯃꯣꯕꯥꯏꯜꯗꯨꯗ ꯂꯨꯞꯁꯤꯜꯂꯨꯔꯒ ꯌꯦꯡꯂꯤꯕꯗꯣ ꯕꯦꯛ ꯆꯠꯅꯕ ꯁꯀ꯭ꯔꯤꯟꯗ ꯈꯨꯕꯤ ꯃꯥꯒꯦ ꯇꯧꯏ꯫ ꯈꯨꯕꯤꯗꯨꯅ ꯁꯀ꯭ꯔꯤꯟꯗꯨꯗ ꯊꯦꯡꯗ꯭ꯔꯤꯉꯩ ꯇꯨꯡꯂꯣꯝꯗꯒꯤ ꯃꯣꯕꯥꯏꯜꯗꯣ ꯈꯨꯠ ꯑꯃꯅ ꯇꯥꯞ ꯂꯧꯈꯤ꯫ ꯑꯗꯨꯝꯅ ꯈꯪꯍꯧꯗꯅ ꯇꯧꯔꯛꯄꯗ ꯑꯐꯤꯡ ꯑꯐꯥꯏ ꯇꯧꯅ ꯐꯠ ꯑꯣꯟꯊꯣꯔꯛꯏ꯫
ꯂꯦꯞꯂꯝꯃꯤꯕ ꯃꯤꯗꯣ ꯎꯕꯗ ꯍꯦꯟꯅ ꯐꯤꯛꯂꯞ ꯇꯧꯏ ꯃꯁꯥꯗꯣ꯫ ꯃꯤꯁꯛꯇꯣ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯅꯣꯡꯗꯥꯏꯔꯦꯝꯕꯅꯤ꯫ ꯉꯁꯤꯗꯤ ꯀꯥ ꯍꯦꯟꯅ ꯐꯣꯔꯃꯦꯜ ꯑꯣꯏꯗꯦ, ꯀꯦꯖꯨꯋꯦꯜ ꯑꯣꯏꯔꯕꯁꯨ ꯃꯍꯧꯁꯥ ꯁꯦꯠꯂꯝꯕ ꯉꯥꯎꯁꯤꯟꯅꯕ ꯑꯣꯛꯇꯕ ꯃꯥꯟꯕꯗꯨꯃꯛꯇꯤ ꯅꯠꯇ꯭ꯔꯦ꯫ ꯍꯣꯡꯂꯦ꯫ ꯊꯥ ꯑꯍꯨꯝꯁꯤꯗ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯃꯑꯣꯡ ꯃꯇꯧꯗ ꯅꯠꯇꯅ ꯋꯥꯈꯜꯗꯁꯨ ꯍꯤꯔꯝ ꯈꯨꯗꯤꯡꯗ ꯍꯣꯡꯂꯦ ꯍꯥꯏꯕ ꯌꯥꯔꯦ꯫ ꯑꯅꯤꯗꯨꯒꯤ ꯃꯔꯛꯇ ꯏꯆꯟꯒꯤ ꯕꯦꯁꯄꯥꯗꯨꯅ ꯊꯠꯂꯤ꯫ ꯃꯥꯅ ꯂꯧꯔꯤꯕ ꯃꯣꯕꯥꯏꯜꯗꯣ ꯊꯥꯡꯒꯠꯂ ꯎꯠꯂꯤ꯫ ꯑꯗꯨꯒ "ꯑꯦꯛꯖꯥꯝ ꯂꯥꯛꯏ ꯅꯠꯇ꯭ꯔꯣ? ꯐꯣꯟ ꯑꯗꯨꯝ ꯌꯦꯡꯉ ꯂꯩꯔꯤꯗꯨ ꯀꯩꯒꯤꯅꯣ? ꯉꯁꯥꯏꯈꯩ ꯌꯦꯡꯒꯦ ꯌꯥꯎꯅ ꯌꯦꯡꯕꯅꯦ꯫ ꯅꯅꯝ ꯇꯠꯅꯕ ꯐꯨꯗꯔꯛꯎꯔꯣ? ꯑꯉꯥꯡꯅ ꯂꯝ ꯌꯥꯝ ꯍꯦꯟꯖꯅꯨꯀꯣ, ꯑꯩ ꯁꯥꯎꯂꯛꯀꯅꯨ." ꯏꯆꯟꯗꯣ ꯑꯃꯨꯛꯁꯨ ꯈꯜꯂꯤ, ꯑꯦꯛꯖꯥꯝ ꯅꯨꯃꯤꯠꯁꯤꯗ ꯈꯠꯅꯕ ꯊꯤꯕ ꯂꯥꯛꯏꯕꯩꯔꯣ? ꯐꯣꯡꯅ ꯅꯣꯛꯁꯤꯟꯅꯔꯒ ꯃꯆꯤꯟ ꯄꯣꯝꯂꯞ ꯇꯧꯅ "ꯌꯦꯡꯅꯤꯡꯕꯒꯤ ꯌꯦꯡꯖꯔꯤꯕ꯫ ꯅꯅꯥ ꯇꯠꯀꯦꯔꯣ ꯅꯪ? ꯑꯦ ꯍꯥꯏꯗꯤ ꯀꯩꯅꯣ? ꯑꯦ ꯍꯥꯏꯗꯤ ꯑꯦꯛꯖꯥꯝꯗ ꯗꯥꯎ ꯌꯥꯅꯕ ꯏꯁꯧ ꯂꯥꯡꯕ ꯂꯥꯛꯏꯔꯣ? ꯑꯩꯁꯤꯕꯨ ꯃꯥ ꯌꯥꯝ ꯁꯦꯟꯅꯕꯩ ꯃꯑꯣꯡꯗ ꯑꯩ ꯁꯦꯟꯅꯩ ꯍꯥꯏꯈ꯭ꯔꯕꯣ? ꯈꯨꯄꯥꯛꯁꯤꯅꯀꯣ ꯄꯥꯛ!" ꯏꯃꯥ! ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯃꯃꯥꯏꯗ ꯈꯨꯝꯖꯤꯜꯂꯤ꯫ ꯅꯣꯡꯗꯥꯏꯔꯦꯝꯕꯁꯨ ꯊꯥꯡꯒꯠꯂꯤꯕ ꯃꯈꯨꯠꯇ ꯁꯠ ꯊꯥꯗꯔꯒ "ꯊꯥꯗꯦ." ꯈꯨꯝꯖꯤꯜꯂꯤꯕ ꯃꯈꯨꯠꯇ ꯂꯧꯊꯣꯛꯏ, ꯑꯗꯨꯒ ꯃꯁꯝ ꯅꯥꯟꯁꯤꯟꯅꯔꯒ ꯂꯩ꯫ ꯅꯣꯡꯗꯥꯏꯔꯦꯝꯕꯗꯣ ꯑꯍꯥꯟꯕ ꯑꯣꯏꯅ ꯏꯪꯅ ꯇꯞꯅ ꯍꯥꯏꯔꯤ, "ꯑꯩꯉꯣꯟꯗ ꯅꯪ ꯂꯥꯛꯑꯝꯃꯤ ꯍꯥꯏꯗ꯭ꯔꯣ ꯀꯩꯒꯤꯅꯣ? ꯏꯁ ꯍꯥꯏꯒꯗꯧꯕꯗ ꯅꯪꯅ ꯏꯁꯧ ꯑꯗꯨꯝ ꯇꯧ ꯂꯩꯔꯒ ꯅꯨꯄꯥꯅꯤꯅ ꯐꯤ ꯀꯥꯝꯃꯗꯅ." ꯄꯩꯔꯞꯅ ꯂꯦꯞꯂꯒ ꯄꯣꯝꯊꯣꯛꯂꯒ ꯍꯥꯏꯔꯛꯄꯅꯤ꯫ ꯃꯇꯧꯗꯨ ꯈꯖꯤꯛ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯨꯕ ꯈꯛꯇꯅꯤ ꯅꯣꯡꯗꯥꯏꯔꯦꯝꯕꯗꯣ ꯃꯤꯍꯨꯜ ꯈꯪꯁꯣꯡ ꯁꯣꯡꯈꯠꯂꯛꯏ꯫ ꯅꯨꯄꯥ ꯅꯠꯇ꯭ꯔꯗꯧꯅ ꯏꯆꯟꯗꯒꯤ ꯃꯁꯥꯗ ꯆꯦꯞꯂꯞ ꯂꯦꯞꯄꯤ꯫ "ꯇꯧꯗ꯭ꯔꯗꯤ ꯀꯩꯅꯣ? ꯅꯨꯄꯥ ꯍꯥꯏꯁꯤꯗꯤ ꯈꯔ ꯁꯥꯎꯒꯟꯒꯗꯕ. ꯅꯪꯅꯗꯤ ꯑꯩꯒꯤ ꯄꯨꯛꯅꯤꯡꯒꯤ ꯃꯔꯣꯜ ꯈꯪꯕꯤꯕ꯭ꯔꯣ?" ꯏꯆꯟꯗꯨ ꯃꯔꯛꯇ ꯊꯠꯂꯤꯕ ꯕꯦꯁꯄꯥꯗꯣ ꯀꯣꯏꯔꯒ ꯂꯥꯛꯏ꯫ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯃꯥꯡꯗ ꯂꯦꯞꯂꯒ ꯈꯨꯠ ꯅꯥꯝꯃꯅ ꯈ꯭ꯋꯥꯡꯗ ꯅꯝꯃꯤ, ꯈꯨꯠ ꯅꯥꯝꯃꯅ ꯈꯨꯗꯣꯡ ꯊꯥꯡꯒꯠꯂꯤ꯫ "ꯌꯥꯝꯕꯨꯡ, ꯑꯩ ꯂꯥꯏ ꯅꯠꯇꯦ. ꯌꯥꯝꯕꯨꯡꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯗꯨꯕꯨ ꯑꯩꯅ ꯎꯕ꯭ꯔꯕ?" ꯃꯆꯤꯟ ꯄꯦꯟꯅ ꯉꯥꯡꯖꯕꯗꯣ ꯉꯥꯡꯊꯣꯛꯀꯦ ꯈꯟꯕꯅꯤ, ꯑꯗꯨꯕꯨ ꯃꯤ ꯃꯔꯥꯡ ꯇꯧꯕꯗ ꯇꯥꯔꯛꯄꯗꯒꯤ ꯌꯦꯡꯊꯣꯛꯂꯨꯏ꯫ ꯑꯦꯛꯖꯥꯝ ꯍꯣꯜꯗ ꯃꯤ ꯆꯪꯅꯕꯒꯤ ꯃꯃꯤ ꯎꯕꯗ ꯂꯩꯊꯣꯛꯂꯒ ꯆꯠꯈꯤꯒꯦ ꯇꯧꯏ, ꯑꯗꯨꯕꯨ ꯑꯃꯨꯛ ꯐꯠ ꯂꯩꯁꯤꯜꯂꯛꯏ꯫ "ꯌꯥꯝꯕꯨꯡꯅ ꯂꯥꯛꯏꯁꯦ ꯈꯠꯅꯕ ꯊꯤꯕ ꯑꯣꯏꯔꯝꯒꯅꯤ. ꯑꯗꯣ ꯑꯩ ꯃꯇꯝ ꯌꯥꯗ꯭ꯔꯦ, ꯊꯣꯔꯛꯑꯒ ꯑꯣꯏꯅ ꯈꯠꯅꯔꯁꯦ." ꯆꯪꯈ꯭ꯔꯦ ꯃꯌꯥꯝ ꯃꯔꯛꯇꯨꯗ꯫ ꯉꯥꯏꯍꯥꯛꯇꯪꯗ ꯎꯠꯂꯝꯂꯤꯕ ꯃꯇꯧꯅ ꯅꯣꯡꯗꯥꯏꯔꯦꯝꯕꯗꯣ ꯃꯌꯥ ꯀꯥꯔ ꯂꯩꯍꯧꯏ꯫ ꯀꯥꯔꯝꯕ ꯃꯌꯥꯗꯣ ꯑꯃꯨꯛ ꯎꯝꯁꯤꯜꯂꯒ ꯆꯤꯝꯕꯥꯜꯗ ꯍꯥꯏꯐꯦꯠ ꯆꯤꯡꯂꯒ ꯅꯣꯛꯆꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯤꯅꯣꯛꯇꯣ ꯃꯤꯀꯨꯞ ꯐꯥꯗꯦ꯫ ꯃꯍꯥꯛꯅ ꯃꯨꯟꯕꯤꯍꯧꯔꯕ ꯏꯆꯟꯒꯤ ꯐꯣꯟꯗꯣ ꯔꯤꯡ ꯈꯤꯡꯂꯛꯄꯗꯒꯤ ꯊꯥꯡꯒꯠꯂ ꯌꯦꯡꯂꯨꯕꯗ ꯃꯃꯥꯏꯗꯣ ꯑꯃꯨꯕ ꯅꯣꯡꯒꯨꯝ ꯃꯛꯁꯤꯟꯈ꯭ꯔꯦ꯫ ꯌꯥꯏꯐꯕ ꯊꯥꯔꯤꯕꯗꯨ ꯎꯕꯗ ꯄꯤꯁꯨꯝ ꯑꯔꯣꯏꯕꯤꯗ ꯁꯨꯛꯊꯔꯛꯂꯦ꯫ ꯃꯣꯕꯥꯏꯜꯗꯨ ꯃꯍꯥꯛꯀꯤ ꯐꯤꯈꯥꯎꯗ ꯍꯥꯞꯆꯤꯜꯂꯒ ꯌꯥꯝ ꯁꯥꯎꯅ ꯃꯈꯣꯡ ꯊꯥꯡꯈꯤ꯫ ꯃꯥꯅ ꯆꯠꯈ꯭ꯔꯤꯕꯗꯣ ꯌꯥꯏꯐꯕꯅ ꯃꯆꯤꯟ ꯃꯔꯨꯝ ꯑꯃꯗꯒꯤ ꯂꯤꯊꯣꯔꯛꯂꯒ ꯍꯩꯅꯗꯕ ꯃꯤꯅꯣꯛꯀ ꯂꯣꯏꯅꯅ "ꯇꯧꯖ ꯁꯥꯔꯤꯁꯤ ꯌꯦꯡꯉꯨ, ꯑꯣꯏꯔꯣꯏ ꯈꯪꯗ ꯁꯥꯔꯤ." ꯌꯥꯏꯐꯕꯅ ꯃꯍꯥꯛꯀꯤ ꯑꯣꯏꯒꯦ ꯅꯤꯡꯂꯒ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯁꯪꯂꯤ꯫ ꯁꯦꯟꯅꯔꯤ ꯈꯪꯗꯕ ꯁꯥꯏ꯫ "ꯅꯪꯗꯧꯅ ꯄꯪꯊꯥ ꯊꯥꯗꯣꯛꯂꯒ ꯊꯝꯕ ꯅꯨꯄꯥ ꯅꯠꯇꯦ ꯕꯣꯟꯗꯨ." ꯑꯁꯨꯝꯅ ꯑꯦꯛꯖꯥꯝ ꯂꯣꯏꯔꯗꯨꯅ ꯏꯆꯟꯗꯣ ꯊꯥ ꯊꯣꯔꯛꯄꯅꯤ꯫ ꯒꯥꯔꯤꯁꯨ ꯌꯥꯎꯔꯝꯗ꯭ꯔꯦ꯫ ꯆꯠꯀꯗꯧꯔꯤꯕ ꯃꯊꯧꯗꯨꯗ ꯕꯦꯒꯇꯣ ꯍꯨꯝꯖꯤꯜꯂꯤ꯫ ꯃꯣꯕꯥꯏꯜꯁꯨ ꯌꯥꯎꯔꯝꯗ꯭ꯔꯦ꯫ ꯉꯥꯛꯇꯪꯗꯨꯗ ꯀꯣꯛꯆꯥꯎꯕꯤ ꯋꯪ ꯀꯥꯏ꯫ ꯀꯥꯎꯊꯣꯛꯂꯨꯕꯅꯤ ꯉꯁꯥꯏ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯂꯥꯛꯈꯤꯕꯗꯒꯤ ꯄꯤꯔꯝꯗ꯭ꯔꯦ ꯍꯥꯏꯕꯗꯣ꯫ ꯄꯟꯊꯔꯒ ꯂꯩꯕꯗꯤ ꯌꯥꯗꯕꯅ ꯈꯪꯅ ꯆꯥꯟꯅꯕ ꯑꯃꯗꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯂꯩꯔꯤꯕꯁꯤꯡꯗꯨꯗ ꯁꯣ ꯊꯤꯕꯤꯅꯕ ꯍꯥꯏꯔꯝꯂꯒ ꯊꯣꯔꯛꯄꯗ ꯊꯑꯣꯏꯅ ꯁꯪꯂꯤꯕ ꯌꯥꯏꯐꯕꯒ ꯊꯦꯡꯅꯔꯦ꯫ ꯌꯥꯏꯐꯕꯅ ꯋꯥ ꯍꯪꯂꯛꯄꯒ ꯅꯪ ꯉꯥꯏꯗꯦ꯫ "ꯌꯥꯏꯐꯕ, ꯈꯨꯃꯟ ꯂꯝꯄꯥꯛ ꯃꯦꯟ ꯁ꯭ꯇꯦꯗꯤꯌꯝꯗ ꯑꯝꯇ ꯊꯤꯟꯕꯤꯕ ꯌꯥꯒꯗ꯭ꯔꯣ?" "ꯑꯣ, ꯌꯥꯅꯤ." ꯑꯗꯨꯝꯅ ꯄꯥꯝꯖꯕ ꯈꯣꯏꯗꯥꯖꯕ ꯅꯨꯄꯤꯅ ꯅꯥꯀꯟꯗ ꯐꯝꯕꯗ ꯌꯥꯏꯐꯕꯒꯤ ꯅꯨꯡꯉꯥꯏꯕꯒꯤ ꯃꯔꯣꯜ ꯂꯣꯝꯂꯦ꯫ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯔꯨꯒꯅꯤ? ꯍꯧꯗꯣꯡꯅ ꯉꯥꯔꯤ ꯃꯅꯝ ꯅꯝꯕꯗ ꯆꯥꯕ ꯐꯪꯗ꯭ꯔꯕꯁꯨ ꯃꯃꯩ ꯐꯦꯠ ꯐꯦꯠ ꯍꯥꯏꯔꯒ ꯃꯤꯌꯧ ꯃꯤꯌꯧ ꯈꯣꯡꯂꯒ ꯃꯈꯤ ꯂꯥꯡꯅ ꯎꯕ ꯑꯎꯕ ꯃꯤꯁꯛꯇ ꯉꯥꯊꯣ ꯊꯦꯡꯗꯨꯔꯨꯕ ꯃꯉꯥꯏ꯫ ꯃꯥꯒꯤ ꯅꯨꯡꯁꯤꯕ ꯂꯠꯅꯈ꯭ꯔꯕ ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯌꯥꯕꯤꯔꯛꯀꯅꯤ ꯈꯟꯖꯕꯅ ꯃꯊꯧ ꯑꯃ ꯑꯣꯏꯔꯤꯕꯅꯤ꯫ ꯗꯤꯑꯦꯝꯒ ꯈꯨꯃꯟ ꯂꯝꯄꯥꯛꯀ ꯀꯔꯤꯁꯨ ꯂꯥꯞꯅꯕ ꯅꯠꯇꯦ, ꯑꯗꯨꯅ ꯀꯨꯏꯅ ꯆꯪꯕ ꯑꯣꯏꯗꯦ, ꯌꯧꯕꯅ ꯍꯥꯜꯂꯤ꯫ ꯒꯥꯔꯤ ꯍꯦꯛ ꯈꯥꯝꯕꯒ ꯏꯆꯟꯗꯣ ꯊꯨꯅ ꯀꯨꯝꯊꯩ꯫ "ꯗꯥ ꯌꯥꯏꯐꯕ, ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ. ꯅꯣꯡꯃ ꯃꯇꯥꯡ ꯆꯥꯔꯀꯥꯟꯗ ꯂꯃꯟ ꯁꯤꯡꯖꯒꯦ." "ꯀꯩꯒꯤ ꯂꯃꯟꯅꯣꯗ? ꯅꯣꯡꯃ ꯑꯩꯅ ꯍꯥꯏꯕ ꯋꯥꯐꯝ ꯑꯃ ꯌꯥꯕꯤꯔꯒ ꯂꯣꯏꯔꯦ." "ꯌꯥꯒꯦ, ꯁꯣꯏꯗꯅ. ꯆꯠꯂꯒꯦꯀꯣ ꯑꯗꯨꯗꯤ." ꯃꯈꯨꯠ ꯍꯥꯏꯔꯝꯃꯒ ꯒꯥꯔꯤ ꯃꯃꯥꯏ ꯀꯛꯂꯒ ꯊꯧꯈꯤ꯫ ꯏꯆꯟꯁꯨ ꯃꯈꯨꯠꯇꯣ ꯍꯥꯏꯍꯧꯏ꯫ ꯃꯍꯥꯛꯁꯨ ꯈꯤꯇꯪꯗꯤ ꯆꯃꯝꯅꯔꯤꯕꯅꯤ꯫ ꯌꯥꯏꯐꯕꯅ ꯃꯇꯧ ꯀꯔꯝꯅ ꯀꯣꯂꯦꯖꯇ ꯂꯩꯔꯝꯂꯤꯕꯅꯣ?
ꯋꯥꯈꯜꯅ ꯂꯥꯝꯕ ꯐꯪꯗ꯭ꯔꯗꯨꯅ ꯁ꯭ꯇꯦꯗꯤꯌꯝ ꯆꯪꯒꯦ ꯈꯟꯅ ꯃꯥꯏ ꯂꯩꯁꯤꯜꯂꯛꯄꯅꯤ꯫ ꯏꯃꯥ! ꯃꯈꯨꯠ ꯑꯅꯤꯃꯛ ꯊꯥꯡꯒꯠꯂꯤ꯫ ꯃꯃꯥꯡꯗ ꯅꯣꯡꯌꯥꯏꯔꯦꯝꯕꯗꯣ ꯉꯁꯥꯏ ꯂꯥꯛꯈꯤꯕ ꯃꯑꯣꯡꯗꯨꯗ ꯂꯦꯞꯂꯝꯃꯤ, ꯁꯪꯗꯣꯛꯂꯒ ꯃꯅꯥꯀꯣꯡꯗ ꯐꯣꯟꯗꯣ ꯊꯝꯂꯤ꯫ ꯅꯥꯀꯣꯡꯗ ꯅꯞꯂꯤꯕ ꯐꯣꯟꯗꯣ ꯊꯥꯡꯊꯔꯛꯂꯒ ꯋꯥꯔꯤ ꯂꯣꯏꯕ꯭ꯔꯥ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯥ ꯈꯪꯗꯦ ꯄꯠ ꯀꯛꯊꯠꯂꯤ꯫ ꯉꯁꯥꯏ ꯇꯞ ꯇꯞꯅ ꯉꯥꯡꯂꯝꯕ ꯈꯣꯟꯗꯣ ꯑꯣꯏꯗ꯭ꯔꯦ꯫ ꯌꯥꯔꯛꯇꯗꯤ ꯉꯪꯂꯒ ꯆꯠꯂꯤꯕ ꯃꯤꯁꯤꯡꯗꯨꯅ ꯌꯦꯡꯅꯔꯛꯇꯅꯕ ꯃꯑꯣꯡꯗ꯫ ꯑꯩꯅ ꯅꯛꯅꯒꯅꯣ ꯍꯥꯏꯔꯃꯛꯇꯗ ꯅꯪꯅ ꯁꯨꯝ ꯅꯛꯅꯔꯤꯁꯤꯅ ꯀꯩꯒꯤ? ꯅꯠꯇꯦ ꯅꯪꯒꯤꯁꯦ ꯌꯥꯏꯐꯕꯒ ꯀꯣꯏꯅꯩꯔꯥ? ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯃꯥꯕꯨ ꯀꯣꯏꯅꯍꯟꯗꯕ ꯅꯨꯄꯥ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯃꯅꯥꯛꯇ ꯂꯦꯞꯂꯝꯕ ꯃꯤꯇꯣꯞ ꯐꯥꯎꯕ ꯃꯋꯥꯅꯤ ꯍꯥꯏꯈ꯭ꯔꯕꯗꯨꯅꯤ꯫ ꯃꯤꯀꯨꯞꯁꯤꯗꯁꯨ ꯑꯃꯨꯛ ꯍꯥꯏꯔꯛꯄꯗ ꯊꯥꯡꯒꯠꯂꯤ ꯃꯈꯨꯠ ꯑꯅꯤꯗꯣ ꯍꯥꯏꯔꯒ, ꯅꯠꯇꯦ ꯀꯣꯏꯅꯗꯤꯌꯦ, ꯊꯦꯡꯅꯕꯗꯨꯗ ꯁꯨꯝ ꯂꯥꯛꯃꯤꯟꯅꯕ꯫ ꯅꯪ ꯒꯥꯔꯤ ꯄꯨꯔꯛꯎꯗꯥꯏꯅꯦ? ꯁꯣ ꯇꯥꯍꯧꯔꯦ꯫ ꯅꯣꯡꯗꯥꯏꯔꯦꯝꯕ ꯁꯥꯎꯃꯟꯈꯤꯕꯅ ꯂꯦꯞꯂꯤꯕ ꯈꯣꯡꯐꯝꯗꯨꯗꯒꯤ ꯈꯣꯡꯀꯥꯞ ꯑꯃꯅꯤ ꯃꯥꯡꯂꯣꯝꯗ ꯆꯪꯁꯤꯜꯂꯤ꯫ ꯏꯆꯜꯁꯨ ꯇꯨꯡꯂꯣꯝꯗ ꯈꯣꯡꯊꯥꯡ ꯑꯃꯅꯤ ꯍꯟꯗꯣꯛꯏ꯫ ꯃꯃꯤꯠꯇꯨꯁꯨ ꯅꯣꯡꯗꯥꯏꯔꯦꯝꯕꯗ ꯑꯗꯨꯃꯛ ꯌꯦꯡꯂꯤ꯫ ꯅꯪꯒꯤ ꯀꯣꯛꯇꯨꯅ ꯑꯩꯁꯦ ꯁꯨꯛꯅꯤꯡ ꯅꯤꯡꯁꯤꯡꯗꯦ, ꯅꯪꯒꯤ ꯊꯃꯣꯏꯗꯨꯅ ꯑꯩꯁꯦ ꯑꯗꯨꯃꯛ ꯀꯥꯎꯊꯣꯛꯏ ꯅꯠꯇ꯭ꯔꯣ? ꯅꯠꯇꯦ꯫ ꯑꯩꯅ ꯕ꯭ꯂꯣꯛ ꯄꯤꯈ꯭ꯔꯕ ꯌꯥꯏꯐꯕꯒꯤ ꯅꯝꯕꯔꯗꯨꯕꯨ ꯀꯔꯤꯒꯤ ꯅꯪꯅ ꯑꯃꯨꯛ ꯍꯥꯞꯄꯝꯃꯤꯕ? ꯅꯆꯤꯟꯗꯨ ꯈꯨꯝꯃꯨ꯫ ꯏꯆꯟꯗꯨ ꯀꯔꯤ ꯈꯨꯝꯗꯣꯏꯅꯣꯒ ꯈꯪꯗ꯭ꯔꯦ꯫ ꯇꯔꯪ ꯑꯃꯗ ꯅꯣꯡꯗꯥꯏꯔꯦꯝꯕ ꯌꯦꯡꯕ ꯅꯠꯇꯅ ꯀꯩꯁꯨ ꯈꯨꯝꯃꯛꯇ꯭ꯔꯦ꯫ ꯅꯪ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ? ꯀꯥꯎꯏꯅꯦ ꯑꯩꯗꯤ꯫ ꯏꯃꯥꯟꯅꯕꯤ ꯑꯃꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯄꯥꯎ ꯂꯧꯕ ꯂꯥꯛꯄꯅꯦ꯫ ꯄꯨꯡ ꯌꯧꯔꯝꯃꯅꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯅꯤꯡꯊꯤꯗꯣ ꯑꯅꯤꯒꯤ ꯃꯅꯥꯛꯇꯨꯗ ꯒꯥꯔꯤ ꯈꯥꯝꯖꯤꯜꯂꯛꯏ꯫ ꯑꯩ ꯌꯧꯔꯛꯑꯦ ꯃꯥꯏ ꯐ꯭ꯔꯦꯟ꯫ ꯑꯅꯤꯗꯨ ꯅꯨꯄꯤꯗꯨꯗ ꯄꯨꯂꯞ ꯌꯦꯡꯉꯤ꯫ ꯑꯩꯈꯣꯏ ꯃꯥꯒꯤ ꯀꯥꯔꯟ ꯍꯥꯏꯔꯦꯗꯅ, ꯆꯠꯁꯦꯅ ꯅꯤꯡꯉꯥꯏ ꯇꯧꯔꯦ, ꯆꯠꯅꯤꯡꯗ꯭ꯔꯤꯌꯦ ꯑꯃꯨꯛ꯫ ꯑꯗꯨꯗ ꯌꯨꯝꯗ ꯂꯩꯕꯗꯣ ꯇꯜꯂꯦꯅ ꯅꯪ ꯑꯦꯛꯖꯥꯝ ꯂꯣꯏꯔꯕꯗ ꯀꯣꯜ ꯇꯧꯕꯅꯤ ꯄꯥꯏꯔꯛꯇꯦ꯫ ꯏꯆꯟ ꯅꯣꯡꯗꯥꯏꯔꯦꯝꯕꯗ ꯍꯥꯏꯔꯞ ꯌꯦꯡꯉꯒ ꯑꯃꯨꯛ ꯅꯤꯡꯊꯤꯗ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯑꯣ ꯁꯥꯏꯂꯦꯟ ꯂꯩꯔꯝꯃꯅꯤꯌꯦ꯫ ꯅꯪ ꯋꯥꯔꯅꯤ ꯄꯣꯊꯥꯖꯔꯣ, ꯑꯗꯨꯒꯤ ꯁꯔꯨꯛ ꯕꯣꯜꯁꯦ ꯌꯦꯡꯊꯣꯛ ꯂꯥꯛꯑꯣ, ꯍꯣꯔꯦꯟ ꯍꯟꯃꯤꯟꯅꯔꯁꯦ꯫ ꯏꯆꯟꯅ ꯈꯨꯝꯗ꯭ꯔꯤꯉꯩ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯑꯣꯏꯅ ꯈꯨꯝꯃꯛꯏ꯫ ꯃꯥꯗꯤ ꯑꯩꯒ ꯑꯣꯏꯅ ꯌꯦꯡꯃꯤꯟꯅꯔꯒꯦ, ꯇꯤꯀꯦꯠ ꯀꯛꯁꯤꯜꯂꯨꯔꯦ꯫ ꯑꯣ ꯑꯗꯨꯗꯤ ꯑꯩ ꯃꯇꯝ ꯌꯥꯗ꯭ꯔꯦ, ꯆꯪꯉꯝꯃꯦꯀꯣ꯫ ꯅꯤꯡꯊꯤ ꯆꯪꯈꯤꯕꯒ ꯏꯆꯟ ꯃꯔꯣꯜ ꯂꯣꯜꯂꯛꯏ꯫ ꯑꯩ ꯒꯥꯔꯤ ꯁꯣꯠꯁꯨ ꯊꯤꯒꯗꯕꯅꯤꯅ ꯍꯜꯂꯝꯃ꯫ ꯂꯩꯗꯨꯅ ꯆꯠꯀꯗꯕꯒꯤ ꯃꯑꯣꯡ ꯎꯔꯛꯄꯗ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯃꯈꯨꯠꯇꯣ ꯇꯥꯞ ꯐꯥꯔꯛꯏ꯫ ꯑꯩ ꯒꯥꯔꯤ ꯁꯣ ꯊꯤꯗꯣꯏꯅꯦ ꯍꯥꯏꯕ, ꯑꯁ ꯃꯤ ꯃꯃꯥꯡꯁꯤꯗ ꯇꯟꯕꯨ ꯇꯜꯂꯦ ꯂꯥꯏꯃ꯫ ꯇꯥꯁꯤꯟꯅꯗꯦ ꯅꯣꯡꯗꯥꯏꯔꯦꯝꯕꯗꯣ ꯇꯥꯞ ꯃꯤꯔꯛꯇꯨꯗ ꯄꯥꯏꯔ ꯆꯤꯡꯅ ꯆꯠꯂꯤ꯫ ꯅꯥꯟꯊꯣꯛꯅꯕ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯍꯣꯠꯅꯕꯗ ꯑꯣꯏꯗ꯭ꯔꯕꯗ ꯌꯦꯡꯕꯗ ꯃꯇꯥꯔꯦ꯫ ꯁꯥꯟꯅꯔꯤꯕ ꯐꯨꯠꯕꯣꯜꯗꯣ ꯐꯥꯏꯅꯦꯜ ꯃꯦꯠꯆ ꯑꯃꯅꯤ, ꯃꯤꯁꯨ ꯑꯗꯨꯝ ꯌꯥꯝꯅ ꯇꯤꯜꯂꯤ꯫ ꯅꯣꯡꯗꯥꯏꯗꯤ ꯕꯣꯜ ꯊꯋꯥꯏ ꯌꯥꯎꯕꯅꯤꯅ ꯌꯦꯡꯕ ꯂꯥꯛꯄꯅꯤ꯫ ꯌꯥꯅꯤꯡꯂꯝꯗꯕ ꯅꯨꯄꯤ ꯃꯥꯁꯨ ꯌꯦꯡꯕ ꯍꯧꯈꯤꯕꯗꯒꯤ ꯃꯥꯒꯤꯅꯤ ꯍꯥꯏꯕ ꯑꯄꯥꯝꯕ ꯃꯥꯏꯀꯩ ꯑꯃ ꯊꯥꯟ ꯑꯅꯤꯃꯛꯅ ꯒꯣꯜ ꯃꯅꯥꯛ ꯌꯧꯕꯗ ꯄꯪꯂꯥꯎꯗ ꯂꯥꯎꯕ ꯌꯥꯎꯁꯟꯈ꯭ꯔꯦ꯫ ꯐꯅ ꯏꯪꯖ ꯇꯞꯆꯔꯕꯁꯨ ꯉꯥꯎꯅꯤꯡꯕ ꯂꯥꯎꯅꯤꯡꯕꯒꯤ ꯏ ꯈꯔꯗꯤ ꯆꯦꯜꯂꯤꯕꯅꯤꯅ ꯊꯪꯅꯅ ꯐꯝꯃꯤꯟꯅꯔꯤꯕ ꯋꯥꯈꯜ ꯃꯥꯟꯅꯕ ꯎꯔꯥꯎ ꯊꯔꯥꯎꯕ ꯅꯨꯄꯥ ꯅꯨꯄꯤ ꯃꯔꯛꯇ ꯃꯥꯁꯨ ꯑꯗꯨꯝ ꯌꯥꯎꯁꯟꯈ꯭ꯔꯦ꯫ ꯅꯣꯡꯗꯥꯏꯔꯦꯝꯕꯗꯤ ꯕꯣꯜꯗꯣ ꯌꯦꯡꯒꯗ꯭ꯔꯥ, ꯏꯆꯟꯒꯤ ꯃꯇꯧꯕꯨ ꯌꯦꯡꯒꯗ꯭ꯔꯥ, ꯃꯐꯝ ꯃꯔꯥꯡ ꯑꯃ ꯈꯪꯖꯗ꯭ꯔꯦ꯫ ꯑꯃꯨꯛꯅ ꯑꯗꯨꯝ ꯃꯈꯣꯜ ꯊꯣꯛꯅ ꯅꯣꯛꯈꯤꯕ ꯎꯈꯤꯗ꯭ꯔꯤꯕꯒꯤ ꯉꯛꯄꯁꯨ ꯐꯥꯎꯏ꯫ ꯅꯨꯄꯤ ꯃꯥꯒꯤ ꯃꯇꯧ ꯌꯦꯡꯕ ꯉꯝꯗ ꯂꯥꯏꯕꯛꯇ ꯃꯈꯨꯠꯅ ꯇꯛꯂꯒ ꯂꯩꯕꯁꯨ ꯌꯥꯎꯔꯦ꯫ ꯉꯁꯥꯏ ꯀꯣꯂꯦꯖ ꯀꯥꯈꯤꯕꯗꯣ ꯕꯣꯜꯁꯨ ꯌꯦꯡꯉꯨꯁꯤ, ꯑꯗꯨꯒ ꯉꯔꯥꯡ ꯃꯥꯅ ꯉꯥꯡꯈꯤꯕꯗꯣ ꯂꯥꯜꯂꯦ ꯍꯥꯏꯖꯒꯦ ꯈꯟꯗꯅꯤ꯫ ꯂꯥꯛꯈꯤꯕ ꯄꯥꯟꯗꯝ ꯑꯅꯤꯃꯛ ꯀꯥꯡꯊꯣꯛꯄ ꯉꯝꯗ꯭ꯔꯥ ꯃꯥꯏ ꯂꯩꯔꯒ ꯍꯜꯂꯛꯈꯤꯕꯅꯤ꯫ ꯁꯣꯟꯃꯟꯈ꯭ꯔꯦ ꯅꯨꯄꯥ ꯃꯍꯥꯛꯀꯤ ꯊꯃꯣꯏ꯫ ꯁꯥꯟꯅꯔꯤꯕ ꯃꯦꯠꯁꯁꯨ ꯇꯪꯈꯥꯏ ꯆꯜꯂꯛꯂꯦ꯫ ꯌꯦꯡꯂꯝꯕ ꯂꯥꯎꯔꯝꯕꯁꯤꯡꯗꯣ ꯃꯔꯦꯡ ꯆꯠꯂꯤ꯫ ꯆꯥꯅꯕ ꯂꯩꯕ ꯌꯥꯎ, ꯃꯄꯥꯡ ꯊꯤꯅꯕ ꯌꯥꯎ꯫ ꯃꯦꯠꯁꯇꯨꯗ ꯃꯥꯅ ꯑꯣꯏꯍꯟꯅꯤꯡꯕ ꯇꯤꯡꯁꯨ ꯄꯨꯊꯣꯛꯂꯒ ꯑꯁꯣꯏ ꯑꯁꯣꯏꯗ ꯃꯔꯩ ꯌꯦꯠꯅꯕꯁꯨ ꯌꯥꯎꯔꯤ꯫ ꯃꯕꯥꯅꯤꯒꯤ ꯅꯥꯛꯇ ꯃꯤ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯃꯛ ꯌꯥꯔꯦ꯫ ꯑꯍꯥꯡꯕ ꯇꯥꯟꯖꯥ ꯐꯪꯕꯗ ꯀꯩ ꯆꯥꯁꯤꯒꯦ, ꯀꯩ ꯂꯩꯔꯛꯎꯒꯦ? ꯆꯥꯔꯣꯏꯁꯤꯗ, ꯂꯩꯔꯨꯅꯨ꯫ ꯅꯪꯕꯨ ꯑꯩꯉꯣꯟꯗ ꯁꯥꯎꯅꯤꯡꯕ꯭ꯔꯣ? ꯏꯆꯟꯒꯤ ꯃꯥꯏꯊꯣꯡꯗ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯃꯤ ꯇꯥꯕ ꯃꯥꯟꯕꯗꯨꯗ ꯃꯥꯅ ꯅꯝꯗꯨꯅ ꯌꯦꯡꯍꯟꯕꯒꯤ ꯑꯣꯏꯔꯤꯕ꯭ꯔꯥ ꯈꯜꯂꯗꯨꯅ ꯍꯪꯖꯔꯛꯄꯅꯤ꯫ ꯅꯨꯄꯤ ꯃꯥꯅ ꯇꯞ ꯇꯞꯅ ꯑꯗꯨꯝ ꯈꯨꯝꯃꯤ, ꯁꯥꯎꯅꯤꯡꯗꯦꯗ꯫ ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯔꯝꯂꯒ ꯁꯨꯛꯊꯔꯤꯗꯣ? ꯀꯩꯅꯣꯝ ꯁꯨꯝ ꯈꯜꯂꯝꯃꯤꯕ꯫ ꯅꯪꯗꯤ ꯀꯩ ꯈꯜꯂꯤꯕ? ꯀꯩꯁꯨ ꯅꯠꯇꯦꯗ, ꯋꯥꯈꯜꯁꯦ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯌꯥꯝ ꯈꯜꯂꯛꯄ, ꯑꯗꯨꯗ ꯁꯨꯝ ꯋꯥꯔꯛꯆꯔꯤꯖꯥꯠꯅꯤ꯫ ꯏꯁ ꯋꯥꯈꯜ ꯋꯥꯔꯛꯆꯕ ꯉꯝꯕ꯭ꯔꯅꯦ? ꯑꯩꯗꯤ ꯅꯪꯁꯦ ꯄꯀꯞꯇ ꯀꯝꯀꯟꯕꯤ, ꯄꯨꯡ ꯄꯥꯗ ꯄꯥꯈꯠ ꯅꯥꯔꯝꯒꯗꯧꯕ ꯃꯤ ꯃꯥꯜꯂꯤ꯫ ꯑꯣꯟꯅꯔꯦ ꯏꯕꯨꯡꯉꯣ ꯋꯥꯈꯜꯗꯣ, ꯃꯤ ꯀꯟꯈ꯭ꯔꯕ ꯑꯩꯉꯣꯟꯗꯕꯨ꯫ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯆꯔꯛꯏ ꯅꯣꯡꯗꯥꯏꯔꯦꯝꯕꯗꯣ꯫ ꯑꯍꯥꯟꯕꯅꯤ ꯑꯗꯨꯝꯅ ꯃꯥꯅ ꯅꯣꯛꯄ ꯎꯖꯕ꯫ ꯀꯩꯅꯣ ꯌꯥꯝ ꯃꯨꯟꯅ ꯅꯣꯛꯄ ꯑꯗꯨꯃꯥꯏꯅ? ꯑꯩꯁꯨ ꯃꯤꯅꯦꯍꯦ ꯃꯁꯤꯗꯤ, ꯄꯛꯇꯦ꯫ ꯍꯣꯏꯒꯤ ꯄꯛꯇꯕ꯭ꯔꯅꯦ?
Machinda pakte haizarabasu khasaida momo nokli. Nangna kay wakhalda nokiba mo. Nokpa yadra iso. Yai, adunda kaidoraba. Kainom khanba yam thazadaba. Kaida thazarane songnok noktaba nangna. Mina nokpa ubada atopa leibakte lakpa mi oinabu uramgani nangdi. Kayadano ne. He, adumaide haino. Matamamda ko aiso higatpada maming chatlamini. Ho, aduboba. Yambongdi nokpa pakchadeba. So, aduni hen yengningi. Ha, kaibo zikido. Yam pingna hangjarai. Adubu ichanda ona tainana oina khungdori. Yambong se kay yam maleba. As aduna tabam haiki malida. Mi so mo hanangi maphamda hanjinba horakle. Aduna manangtagi ichanda chepsilak tongna. Adumai haino ai sumine nokpa pame. Adubu nokna manushi irik amata thakpa phangdaba. Ai pithak piyora nushi irik ta. Ha, kamaina. Inam se ma thebi doiba. Nongda emba khangsok sori. Patal de koluro nangi nam sido. Mana sangat pada maparchana bol sahore. Sauri bado themak katra khanbani. Adubu ana tainana. Yambo phone dum tapiyoba. Sauri bani haina phat pithori. Phone dum makhutte laikhibadai bol da mai onsan kidre. Mamit ta phone da dum laikre. Match lai fatringai da call malak tuna manakon da phone thamlaga. Hoi mai haram da mai amrak tagi thoki. Nongda ram su suklaga yingoi. Match lawyer phawba hazilak tabada leiba yadra male. Ijan bu thiba thori. Call togi sukhande. Mai kai kuding all olaga yingsei. Nupa amana. Ai, nongda ramba. Hai mangal. Kayang kuiriga thorakpa. Mi machadi yam nungai khra male da. DU da maming phachana chatle na pawtai. Direct tamlingi pulakpa maruf amani. Adubu hozukti lapnare. Nongma phado unabada. Harauna kaunaba sinatana punbasu phangdre. Kainoda kuire mangani muksure thorakpa. Ado kyam kuina leikidoino. Dong tokiroidro. Tawni thazadre aidi. Hera flirt tawbada dukkanba nupi wataba nangna pakteda. Flirt na yaramdre dong toramdaidadi. Chummehe adumadi. Selhaizindradine nupi su phangbai wa leite. Aduni. Ha, mi thibagom tawkibado kana thiramino. Angang amasum thiramizani. Nakandagi ichanna thoraga hairi. Yambo kana angang no. Nupa anida nupi mangwanda pulak miting thamlai. Nang thibani thoraise. Aduga mani kom leiram sai. Mangal na. Nongdai asibu kana no. Siza oidoiro. As mangal kaino ne angang ni. Kana angang no da laisabi sibu. Mangal ichanna mo onsilei. Ibema no yamung se pari phabane ado kok amung laikhatpani nang sarono manarono ko thasi thanau hobane ba manaroye ko bera leibani nongdaina michangoi ki oidode ibema nang masinu pa se luna tawdaba ima sibudi luna tawbiu yam phabani nongdaina ba chale hoi kona faw phongnerse ichandu ko ome ngang na yambo kaino man hairami dubo Kai chatluge nang kanagano wari atu kuina sari dubo. Ichan yarak tanganglaga murum soli. Othokna su thuna oli da ko pura awon sana ni masinu pase. Kaina on sana kaide na khazai do kai gira. Minang budi khumde. Ho college ki secretary ga ni pe labani oiba. Kari pen ba kaide. Kadom da gino khangaude matang chada yai phabada adum phauzile. Ichan ai su bol adum yeng thoba. Ado aiga lakpani duna aiga halesidana. Yai ado miss call su kari haidau lege. Gari da harage. Nongdairamba nang su handam batoro ne ko. Aikoi su halage. Kha magan nang haude ani do tungda mang da chatminaki. Nongdairamba ichan muwaro ba khangin henzilagle. Ma pu khazakta phawba khanbi bangi mathau uttab duda gari manang ta laklaga tuminna makhutto gari da namlaga kakning ba khangli. Thengi chalasidana. Nongdairamba khangin ning thokchari. Isan nokmi tawna leplambada obada khantaruba tawdanai ichan basat konsili. Ichan do handokpa nga nangaudre. Mamit mana chap yunglaga tarang amada leplaga le. Ichan ay pababo nongdairinbagi mangdawa ngangna ningdabagi puthoklaga chatkina bahairamlaga amuk nongdairinbagi naktalakpani. Yai pabasuhan kibanate namdana puba sungamdabana apha saraga thadorakpani. Nongdairembana ichan mukoli bada obada
nongmai khutpai chena paisin kari manungda mamit I kana famli nongdai basu angang macha gumna khonjel ningna nang nangai bu thadok ga chatkino nangna chatkibada ai yam hogani hirakli duga torakli duga karino khangdraba ichanna yammo wakhalak lamali kolambada fathadoki machina kangthokpa horuraba wafamda makha thana phongdokpagi mahut pangdaba mato ulei oh ai wakhalam torure nongdai manaseng doraklabada pi takibagi pirang mari khara pakliba mitpan pado taithopiri ichanna tawriba saptraduga pangna pangsadriba kapna kapkaliba paksadra yamna chanaba tawse hayramlaga kakhatlaga famgre nongdairem baso hojikta pukning lei tajarai wakhal yangna ichan puraga hanki namidangni ichan do tumin wakhal amada lopli mittaso nongdairem mana mabu konsilakibada uri nakong daso hayrakiba wahising naishillaga leiri khaluraga hainadabana suloire tumlamdagi sak fajanaba taiba nanba tawriba sana thoina mamanabina unglibado uraduna amu kaidorage haibane mana nganglibado tabide khanglabada mitmangda lepsale makut hai aduga kawbusu lepte taman laptrabada masada thengla phamjali kaino ha kai kanai wakhangno manang naro chumunang khangine hingjabisidi khangsinabana kanaroi narol chumjau ko kanai wakhalno ba aduk pukning changna khalido ya khraba sana thoegi khonjel pok ta dakhe hayo iwagi khangaba phareni sinu bisi koiba nupa do mathamoi chaktana sini ba ai bo su khoido that thitlasinadi hayeng wai nawa du di khangba lakpa ngamro ibema ai di nangi nupa do gi khanbi badane wa pi da ngamde ichan sana thoida paini yingi nangi du di kainomnina na thoi leitana sibu wa mini wadade sono nangi thok komthokpuda yaroi nawa koiradi khangidana koidabaina aina komthoise sidabu tawgena koidina tra hayeng wai koira kandadi aina tawbadi yingo is kedongdeba ho ngai bada kallo aise nupi pop hekta wakhal sat tahandoba khangidana wema yam laina ka haine chingi wani yadabani ko FV relationship thamsi wache pai ba thingakani pung kumari wari sasi haini adaindi atai de am leikre nangna khangoi ko atai wadi khangde ada ai ba thasadaba mi dadi nushiba piroi aduga yamna tangba mamal leiba nushiba dune aina khandoise khalune nangso pung kumari wari sara leisida hairiba nupa dugo thabak suram gadraba khambalini jaxilini khala leisari ngei dadi harauni leiminara kanada kattan oiramadi kamdauba nangsilo marai diko yam kot pa hekraba asibu kaida marai kauringe oibu natro leisari ngei da patna nushina bakaya ama leiminara kanda unaba yadaba yam thengnare aduga ne su nushina dabi tanjana yadaba gi thongna ki bakaya puchel khoijel sutinna na leiminaba yaudaba nate o nangi se wari gi heroine novel gi heroine sagi sinine oe wari da ne wakhalna sagat bi hero do taibang da di suklai leitamni ko chada amakhangni yaudoise yauri do aigi oina loire wathi ware ngangi do kaigino nang kedorage ba sana thoe aigi punsigi pandam phangdo mandrada hera adumai sonthara sonthaban nati handak yambung nong dairem bagi matose ai wakhalami thokte kaino haba sulam sin bangamde sana thoi so taptharakle saugat pa phingat pa tawdana nongdai mani chen munungsi khangkrawani haidok luba tamthok luba de tawde chumi nang sumangon da yam sonthai ai su khangjei pangal thokpham ama ikhang khangda ba haido ori nangi do nushi ba kaidura nang sidiba karan hekta phuradana ai wakal su khangda ba mi su nate nangdi adubu sum haiba laknabani kaino ha masina masi oire nang inaw bagam ta unana ba tawda tumbage nanga ngawro tumsinaraga leikre sana thoido inaw palakpadagi somda nong dairem baso ka gi balcony da thoraga wakhal khalli
ꯑꯁꯤ ꯌꯧꯅ ꯀꯂꯞ ꯈꯟꯃꯟꯕ ꯅꯨꯡꯁꯤꯕ ꯄꯣꯛꯂꯨꯁꯤꯗꯕꯨ ꯀꯩꯗꯧꯋꯦ ꯆꯤꯟ ꯂꯨꯝꯖꯔꯨꯅꯤ? ꯑꯍꯨꯕ ꯃꯐꯝꯗ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯅꯤꯡꯉꯥꯏꯁꯦ ꯍꯦꯛꯇ ꯐꯣꯡꯂꯒꯦ꯫ ꯉꯥꯏꯗ ꯉꯥꯏꯃꯜꯂꯁꯨ ꯑꯣꯏꯖꯕ ꯁꯤꯠꯂꯦ ꯍꯥꯏꯅꯕ ꯑꯃ ꯂꯩꯕꯅꯤ꯫ ꯏꯁꯥꯁꯨ ꯋꯥꯖꯕ ꯆꯥꯛꯆꯕ꯫ ꯍꯣꯏꯗ ꯌꯥꯔꯦ ꯀꯣꯏꯅꯤ, ꯌꯥꯗ꯭ꯔꯦ ꯂꯧꯅꯤ꯫ ꯂꯧꯗꯕꯗꯤ ꯌꯥꯗꯦ꯫ ꯃꯥꯅ ꯑꯩꯕꯨ ꯄꯨꯡꯉꯥꯎ ꯉꯥꯎꯍꯟꯕꯗꯤ ꯉꯝꯃꯒ ꯑꯩꯅ ꯃꯥꯕꯨ ꯏꯅꯥꯛꯇ ꯊꯝꯕꯗꯤ ꯀꯩꯒꯤ ꯉꯝꯂꯣꯏ? ꯍꯣꯏꯗ ꯅꯨꯄꯥꯅꯕꯨ꯫ ꯏꯃꯥ ꯅꯆꯥꯅ ꯍꯦꯛꯀꯦ ꯈꯜꯂꯤꯕ ꯂꯩꯔꯥꯡꯁꯦ ꯇꯤꯟ ꯆꯪꯗꯕ ꯂꯩꯃꯟ ꯆꯟꯗ꯭ꯔꯤꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯒꯨꯟ ꯄꯨꯝꯕ ꯆꯦꯜꯍꯟꯕꯤꯔꯝꯃꯨꯀꯣ꯫ ꯅꯆꯥꯅ ꯏꯃꯥꯒꯤ ꯂꯃꯟ ꯁꯤꯡꯕ ꯉꯝꯕ ꯑꯣꯏꯖꯒꯦ꯫ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕꯒꯤ ꯃꯤꯅꯣꯛꯅꯤ ꯄꯨꯡꯌꯣꯝ ꯍꯦꯛ ꯌꯣꯝꯃꯤ꯫ ꯃꯍꯥꯛ ꯃꯁꯥꯅ ꯇꯧꯖꯔꯤꯁꯦ ꯀꯔꯤꯅꯣ ꯐꯥꯎ ꯈꯪꯖꯔꯝꯗꯦ꯫ ꯑꯉꯥꯎꯕꯗꯧꯅ ꯃꯀꯣꯛ ꯀꯧꯍꯠꯂꯒ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯉꯛꯏ꯫ ꯅꯨꯡꯉꯥꯏꯕ ꯃꯪꯂꯥꯟ ꯑꯃꯒ ꯂꯣꯏꯅꯅ ꯇꯨꯝꯕ ꯆꯪꯈꯤ꯫